Manipur gi apunbada sinarokliba khudingmak pulamdam asida maihorol-dagi leminarlaba jati khudimakna punna hotnaminasi haina Chief Minister Nongthombam Birena phongdokkhre. Wafam masing ngarang ahanba battalion Manipur Rifles Parade Ground da pangthokhiba 49 soba Independence Day Celebration English Kungamari gi thauramda phongdokhibani. Thauram aduda Chief Minister MLA yauna lengaki makok thongba official kaya su saruyakhi. Thawam aduga mari leina Chief Minister and Birena makhatana hai Manipur gi houjik oiriba phibam asi yamna nungaitaba amadi laibak thiba thoudok amani masibu laksinba amadi santi purakpa haibasi aikoi khudingmakki lengdraba ithawni haina lominasi masigumba laibak ki oiba yamna luba isu asida aikoi masalgi marakta aman amabu hunaba amadi ngangnabagi mahutta faminaraga tathok thokliba isu asi karino kadaidagi haurakpano haiba adu khaminnaraba matung karamna waroshin purakadage haibaromda changsinba chungani thengnariba lan asi Manipur thugaige haiba amaga Manipur thugaiba yaroi haiba amaga khaktani masida rajniti gi khudung chaba lauraga Manipur thugaige haiba kangbu aduga chapminaba manba aduga amuksu chapminadaba su manba mawong tawraga Manipur gi pajamiyambu humduna puraga chatnaba hotnariba adigumba political agenda dagi lapthok minasi Manipur gi luraba tanja asida aikoi punna nungsi sanana leinaba hona minasi lamdam asida maihorol dagi leraklaba Manipur lengakna sakhangla apunba tribe isil inausing ki Manipur ni jati ama khakta natte Manipur gi apunbada singarakliba khudingmak pulamdam asida maihorol dagi leminaraklaba jati khudingmakna punna thengna minasi haina wafam asi phongdokhi वादिबा काम सही अनि मखागी मतलब सिलेला मान की सही है मतलब सब लगा हाने की मणिपुर में सब साना सापट में लमजेला अदुगा मजे दलाला वाना माया सुगी मटेन का मुगी लमजेला कोई सोचा बोले कि नो होना नहीं है मैं कोई वासा मिलर कोई सब तो हो है मैं हमने तो रिव्यू